MINUTHONG Hatta MANA-INGKHOL ground CHATHARIBA anirak SUBA state level 9 men A-side tennis ball cricket tournament 2025-26 ki ngasi SANAKHIBA TONGAN-TONGANBA pre-quarter final Match-Singda MODHU 11 SAGOLBAND SM Ply House Hatta Street Gangs MOIJING THOUBAL AMADI NCCT GOLAPATI Mai Paaktuna quarter final Changkhre MINUTHONG Hatta GOLAPATI Athletic Union MIGA na senduna CHATHARIBA cricket tournament asi ngasi kunmathoni chanba numita SANAKHIBA pre-quarter final match da MODHU 11 SAGOLBAND na MRR Hatta bo wicket nipan da thoiba ngamki match adu da MODHU 11 gi Rajkumar Rek Singh na man of the match ki mana fangki ani suba pre-quarter final da Iqbal 11 Hatta amadi SM Ply House Hatta ga SANAKHIBA SM Ply House Hatta na wicket manga da thoiba ngamki match adu da SM Ply gi Syam man of the match mana fangki cricket tournament asigi ngasi SANAKHIBA hum suba pre-quarter final match na Ali Hitar Hatta Boy Street Gang MOIJING THOUBAL bu cricket Nakpigani wicket tareta Maithi Bapiraga quarter final changki match adu da Street Gang MOIJING THOUBAL gi Hasif na man of the match ki mana fangki loinana mari suba pre quarter final match SANAKHIBA BCC mayang Imphal bu NCCT GOLAPATI na ran nifumatoi da thoiraga quarter final changbangamki match adu da Mai Paakraba NCCT GOLAPATI ki Sarukhana man of the match ta kibada trophy kutsinaduna pukning thogatki